आकाशवाणी इम्फाल Ngangom Kiran pau pajari ahan bedamar weba pau CLP leader Waikhom iwobina lusingba Manipur ge Congress MLA singi mihut kangbo mana hojik tholi buwatu ase sangsad ki mifam do putoktuna khananaba leptana takshilli thasi ki taradagi class 9 gi 12 pau gi mahiroi sing lairik tamba haunanaba sarkarna thabak lokhale amasung Manipur gi phibam yangchinana bagidamak High Court ahum gi nupi just ahum nu lusingba committee ama Supreme Court na semkhrei CLP leader Waikhom iwobina lusingba Manipur ge Congress MLA singi mihut kangbo mana hojik tholi buwathok ase sangsad ki mifam do putoktuna khananaba leptana takshili hojik New Delhi da lairiba Congress ki deputy CLP leader K Ranjit Akasmani Imphal da hai ngarang su siri ibobi MPCC ki president K Megachandra MLA TS Lokeswar masung mahak masamuk yawu mihut kangbo mana parliament complex da laiba opposition ki chamber da Congress parliamentary party ki chairperson Sonia Gandhi Congress president Malik Arjun Kharge masung Congress lusingba sing Rahul Gandhi masung K C Venugopal na singba gonuduna wato asigi mathang na sangsad ta khanana takshin ki Rajya Police na chungnaba mafum kaya da leptana thibama gi thabak chathari Manipur Police Control Room na thokpa serol ma da hai hauki pung kunmari da tongan tona mafum singda thibama gi thabak chathabana nongmai mapan phagat pangam khrei Bishnupur jila gi Moirang Lamkhai checkpoint ta civil police amasung CRPF ki kangbu sing thamlagani hari Rajya Police ki ADGP L Kailu na thokpa serol ma da wafam asi phongdorakpani hanadi mafum asida mapan suba Assam Rifles ki kangbu sing lairamani Imphal West, Imphal East amasung Bishnupur jila da ngasayuk pung mga dagi nungtil pung ani fawak curfew komthokli Thawbal jila gi oina ngasayuk pung mga dagi nungtil pung mari fawak curfew komthokli Kakshing amasung Sursanpur jila singda ngasayuk pung mga dagi numidang pung mga fawak curfew komthokli Rajya ki Handlooms and Textiles ki Director K Lamli Kamai na hairi Sarkar ki loisang singda handloom ki potok sing soidan siznana bathabak lokot pahore masigi mathakta phisabi singna Phi haunana ba daram laibada sada yangkai mamal tana fangan batana tana phi hawgi mamal su laudre pomnamak ase rajya sigi helum chakot hanana ba loklapa khongthang singni iramdam gi helum gi potok sing rajya sigi miyamna hena sijinana basu director na appeal tawki Thoramadu da saruk yakiba Handloom and Textiles ki joint director Izetian hai phi service singna hena section na phi saduna magul laiba pothok sing puthok na bahana rabadi madubu miyam na pamna be hangat padana tana makhoi gi sentok hangat anbada su chaunu mateng oigani Director ki maikedi ki phi service singda angamba thak tu mateng kya pangna basu maram sadana phi gi mamal ka hena wangna yona bahana bagi thawong asi top chumngani hena su Srijitian makhata na phongdokhi National Handloom Day gi thawram ngarang Rajya sigi tongan tongan mafum kaya rasu pangthok naki. Class 9 dagi 12 phabu gi class sing tha sigi tara sagol sunumite gi horgani hari. Rajya gi Education S ki Director Laishram Nandakumar singh thokpa cherulamada Education S ki makhada laiba Zone and Education Officer sing hiramasi gi matangda mari lena bathabak sing lokana ba khangalakli. Manipur da hojik tongan tongan ba management sing chalaiba class 9 dagi 12 phabu gi school listing amachani kunma pallai masigi manungda hojik relief camp kamari lena na siznari ba school kunipan gidi class haukiroi masigi damak tongan ba serula mathokani mahirosina larik tam kidama matam sing menkana ba sarkar na lokot pe thabak sing makhata na lokot kani haina su serula sina makhata na hairi Intensified Mission Indradhanus 5.0 Thawbal Jila ki oinangarang Wangjing Kodompokpi Sports Complex talai relief camp ta Thawbal ki Deputy Commissioner Ahantem Subas na hudokre Thawrmadu da Jila asigi makok thongba official kaya su saruk yaki Intensified Mission Indradhanus 5.0 ngarang Sandel su Deputy Commissioner Mayanglamam Rajkumar hudokre Thawrmadu da Sandel ki Chief Medical Officer Medical Superintendent amasung mari lenaba official sing saruk yaki Mission asigi ahanba round gi oina angang sinatika thabagi thabak thasigi tarani thu phau chathagani hari District Health Society Senapati na sinduna ngarang Senapati jila dasu mission asi haudokre Tayai film production puthokpa Khongpham Honglo Yelhomi haiba isayama ngarang Manipur Press Club ta puthok pangthokpa thorma mada phongkre isayasi hojik Manipur da thokli bawatuk asiga mari lenen puthokpani
Naga Women Union amasung Senapati District Women Association gi mihutsinga Assam Rifles ka ngarang Senapati de mifam pangtoktuna hojik lebi wathok asiga mari lenena santi hanjilakna naba masung nupi amadi naharul singa thengnariba samasya singi matangda wari sanakre mifam adu IGAR isna sababati oiduna pangtokki tabiriba pawasi Akasmani Imphal dagini Manipur aina masung santi raksa ki phim phagat hananabagi damak yangsinanaba High Court ahumgi nupi judge ahum nulusingba committee ma Supreme Court na semkre Jammu Kashmir High Court ke hanagi Chief Justice Gita Mittal Bombay High Court ke hanagi Judge Shalini Phansalkar Joshi amasung hanagi Delhi High Court ke Judge Justice Assam Menon nulusingba committee asida Special Investigation Team gi mihutching yauri Supreme Court ke Chief Justice D.Y. Chandrachud na ngarang committee se semna hena lauthok kibani committee asina Manipur hojik tholi wathok asi loishinanaba amasung miyam na lengak sasana thajab walakpagi mami tarakliba amasung ain bu thajab walakpagi phibum ama lakliba asidagi miyam na thajab hengat ananaba thabak sing lokutpada mateng pangani Lanjen aduna relief camp sing da laiba miyosing phim yangchinanaba makhoigi yum amasung lining laison ga mari lena wafam sing lehinanaba gi damak matang dasu committee asini yangsingani hairi Bharat ke Chandrayaan 3 mission gi tha tamna chaliba khongchat mai pak na makha ta na sangsilli Chandrayaan 3 spacecraft ki system pumnamak ningthina mathau tawri haukiba tha sigi manga da Chandrayaan 3 na tha gi akoibada mai pak na sangsin mangam khro matungda Chandrayaan 3 na lorokpa yamna phajaba photo ama ISRO na thadorakhre Bengaluru dalai be ISRO gi Telemetry Tracking and Command Network ki Mission Operation Complex tagi spacecraft asi section na monitor tawri thasi kulumdoi da Vikram lander thagilai mai da asoy ngam yaudana thadana ba thorang su tawri ngasi phongba pause singi maroi pau singidam hojik Waikhom Chitradhani leire Chitradhani Thagachari Kiran Manipur gi wathok amari leinana thijinaba judicial panel sem khiba Assam Rifles ki mayok to changsin khiba khongjang amadi tongan ba leader singa Manipur dagi miyoi singa unakhiba gi pauna ngasi phongba pauchi singda maroiba pawoina phonari Huyelan pauda ngasi dagi hawgadoriba parliament ki no confidence motion khanarakpada Manipur gi issue yarogani haiba MLA K Ranjit ki wafamna ani shuba headline tawri People's Chronicle da Manipur gi wathok asigi matang da ngasi Supreme Court ta chathagadaba hearing da Manipur gi DGP gi warol thamgani haiba pauna ahan headline tawri HL Express ta Manipur gi irang thigatnaba khunda leita hanbagi thabak yangsinaba Manipur gi judge ahumgi judicial panel semkre haina ahan headline tawri pawasi Imphal Free Press Manipur Mail poknofam amadi Shanghai Express English edition da su ahan headline tawduna phonari Imphal Free Press ta Manipur gi mahairoi singi safety gi damak Manipur gi governor na tongan ba state gi governor sing da che ikhre haina anchor kalam da phongli pokna fam da MPCC gi luching ba sing na Sonia Gandhi amasung Kharge unakhiba gi paw ahan balamai da phongli Shanghai Express Manipuri edition da miyamna Assam Rifles ki mayok ta khongjang sing changsin na kre haina chawna banner headline tawri pauchi asigi English edition da ITLF ka Union Home Minister Amit Shah ga ngasi unaragani haina ani shuba headline tawri Ireibak ta miyamna laukiba ware Prime Minister da pisin kre haina ahan balamai da phongli Tamenglong da phongba pauche Tamenglong Times ta All Tamenglong Village ta National Handloom Day My Handloom My Pride haiba hiram da pangthokre Ahan Banone District Sports Association Football Cup ngasi dagi Longmai Common Ground da horagani haina maroiba pawoina phongli Ganfew Mail da Manipur da hojik thokliba wathok asigi media reporting yang sinaba editors guild gi timama Manipur da thakre haina maroiba pawoina phongli Senapati da phongba Hills Hornbill Express da Nagata balamsing karigumba hiram amatada Khaidok setokpa yaroi haiba United Naga Council UNC na phongdokhiba wafam amasung Senapati da hayeng pangthokadoriba rally da miyam na saruk yananaba NPO na appeal tawkhibagi paw sing na headline tawduna phongli Kiran Thagachari Chitradhani aroibada maruwe paw amhanna CLP leader Okram Ibobina lusingma Manipur gi Congress MLA singi mihut kangbo mana hojik tholiba wathoga se sangsad ki impham da puthok tuna khananaba leptana taksilli Thasi ki taradagi class 9 ki 12 pau gi mahiroi sing larik tamba hongnanaba sarkar na thabak lokale amasung Manipur gi phibam yangchinanaba gi damak High Court ahum gi nupi just ahum na lusingma committee ama Supreme Court na semkre paulo jere